Lakhipur online puthokchaba Mars ki tang ama yumsa kaise numit ki Khomjinba Pao tabirasi. Ahan bada maruiba pao. Sil sako padasi Assam ki khwaidagi chawa part ama oina semgalagani. Barak Tampak ki oina Bandhan Bank ki 39 suba branch ama Kasar Fulertol da hangdokre. Khaidem Kantana Assam Manipuri Scheduled Tribe Demand Committee ki working president oiragani. Exam center pibirakpada MSU amadi Desam Jiribamna thagachaba phongdorakre amasung JDCA T20 trophy gi taruk suba match ta Rainbow na wicket tarukta KYC bu maithian kre. Haujik mapungoi ba pau tabirase. Sil sako padasi rajya siki khwaidagi chawba patama oina semgalagani. Assam ki CM Himanta Biswa Sarma na wafam asigi matangda ngarang Twitter da phongdoklatuna sil sako padasi matamga chunaba model da semgatuna thamlagani haiki. Masina Guwahati da matamgi oina thokpa khudaki oiba ising ichaudagi sukan mangamlagani haina CM na phongdokhi. Barak Tampak ki oina Bandhan Bank ki 39 suba branch mangarang February ki tang 19 leibak pokpa numita Kasar Fulertol da Bajaj showroom manakta hangdokre. Lakhipur Municipal Board ki chairman Mrinal Kanti Das na bank hangtokpa ki thorom da Lakhipur ki video Lakhipur Municipal Board ki vice chairman Laisungbam Robindro, ward commissioner Nandu Gunjan Kaur, Asangbam Rupachandra amadi Yengkhom Nabachandra na chingba mioi singna saruk yakhi. Bank asi ahanbagi oina branch manager ke Silvia Devi gi makhada staff tarukna thabak pugani hairi. Kendra Sarkar na leibak asigi rajya amadi union territory singda class 1 da mingchanba ki chahi matang yamjabada masagi chahi taruk oigadabani haina khangankre. Leibak asigi mafam da angang singi admission gi chahi matang manadaba asigi yengduna wafam asi kendra na khangankibani. Anoba education policy 2020 ki matungina hana leramba 10+2 ki structure adubu nauna semdoklaga 5+3+3+4 system da thamnana bahanarakpani hairi. 5+3+3+4 system asigi matungina ahanbagi stage haibadi foundational stage da masagi chahi ahum dagina nipan phawbagi angang singna class preschool natraga anganwari dagi hauraga class 2 phawba oigadabani. Ani suba stage haibadi preparatory stage da masagi chahi nipan dagi 13 phawbagi angang singna class 3 dagi class 5 phawba oigadabani. Mathangi level haibadi middle school gida masagi chahi 13 dagi 13 phawbagi angang singna class 6 dagi class 8 phawba oigadabani. Aduga aroibagi stage haibadi secondary school gi stage asidana masagi chahi 13 dagina 19 phawbagi angang singna class 9 dagi class 12 phawba cover togudabani hairi. Masina mahi tambada piklingai dagi hauna makhong chetnanaba amadi tungi punsida hena mangjil thaba ngamnanaba thorangni haina leibak asigi Ministry of Education gi official singna phongdokli. Assam Manipuri Scheduled Tribe Demand Committee Headquarters Silchar Kasar gi President W. Sarat Chandra Singhana thadorok pacherol amada mahaki haksangi pibam namaram oiraga committee asigi Vice President oina thaupu biramba Khaidem Kanta Singhada Working President ki pham puna bakhangalakre. Khaidem Kanta na Assam Manipuri Scheduled Tribe Demand Committee ki Working President oiragani haiba sida General Secretary Dr. Maimom Santi Kumar na taramna okpagi cherolama thadorok patanatana Scheduled Tribe Demand Committee asigi khongjang asida miyamna su saugat pina bahairi loinana committee asigi maige dagi akanba khongjang kaya changsinaba su sem saba haukre hairi. Assam gi ahanba nupi settler Asmita Chaliha Pune da pangthokiba Senior National Badminton da bronze medal fanglakre. Panba yai Asmita Chaliha na quarter final da Isarani Barwa bu kunmathoi kunhumdoi amadi kunmathoi tara taruk tamaithi handuna semi final da khong thangjin kibani. February tha sigi tang 13 jiribam da leiriba mahiroi lup
MSU amadi Desamna Board of Secondary Education Manipur Bosemna lauba exam gi oina Jiribam gi exam center pirakpada Sorok Atingbi High School da Mahiroi Chahumga Kunithoi pisilakpagi matangda Mahiroi lupsing asina media gi thongda School asigi pibam gi lairiba capacity ka chanade haina mari lenabada high kraba matungda ngarang February gi tang 19 asida Bosem gi Secretary Dr. S. Mangijauna anoba order ama thoktuna center ama pibirakpagi damakta Jiribam da lairiba Mahiroi Loop MSU amadi Desamna thagatpa phongdoksari haina Desam Jiribam gi President L. Bilax Meitena thadorokpa pau amana hairi ngarang February gi tarik kunga tareta Jiribam da laiba Mahiroi Loop MSU amadi Desamna handak sahi gi oina lawodoriba Class 10 gi Board of Secondary Education Manipur gi examination asigi pangtokadoriba asigi exam center Jiribam gi oina itoropata Sorotingbi High School asiga Mahiroi Chahumga Kunithoi pisalakpa asigi matangda amadi aikoina wall fencing na chingba building capacity ga Mahiroi singa chanade haiduna media kuthangda mari leinaba singa thamkraba matung ngasi February gi tarik 19 da mari leinaba Manipur gi Board of Secondary Education Manipur gi respected Oza Dr. S. Mangijauna ngasi amu anoba center ma piduna hana leiramiba student gi rank aduga khaidong naraga anoba ma center anoba ma pibirakpagi damakta Board of Secondary Education Manipur bu Jiribam da laiba MSU amadi Desamna thagatchaba phongdokjari Nungairaba paujel Unsaga mari leinaba anaba makal kamarom layengba hojare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi anaba makal kaya layengba hore Kasar Lakipur Kuman Maning Lekaida Jayolda Anirak Leibak Pokpa Masung Yumsa Kaisha Numit Kudingi Leibak Pokpa Numita Nungtilgi Pung Anidagi Nungtilgi Pung Taret Phauba aduga Yumsa Kaisha Numitana Ayuki Pung Taruktagi Ayuki Pung Tara Phauba Layeng Chathari Registration Namasung Akupa Marol Gidamak Mobile number 9435-548402 Natraga 7637-913072 number asida pau phaubi number hairi Jiribam District Cricket Association na sinduna Jiribam gi Bidyanagar da laiba Multipurpose Sports Complex da chathariba JDCA T20 Trophy 2023 da ngarang KYC Kalinagar amadi Islamabad Rainbow Club ani gi marakta sanakiba taruk suba match da Islamabad Rainbow Club na wicket taruk da KYC Kalinagar bu maithi hankre Rainbow Club ki sanaroi Jogiras na man of the match hoiki match asida Pritam Kumar amadi Pradeep Golana umpire gi thodang poki Aroibada maroiba pau amukhanna Sil Sakopa dasi Assam gi khwaidagi chawa part ama oina sengbalagani Barak Tampak ki oina Bandhan Bank ki 13 suba branch ama Kasar Fulertol da hangdokre Khaidem Kantana Assam Manipuri Scheduled Tribe Demand Committee gi working president oiragani Exam Center pibirakpada MSU amadi Desam Jiribamna thagachaba phongdorakre amasung JDCA T20 Trophy gi taruk suba match ta Rainbow na wicket taruk ta KYC bu maithian kre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare